Mahiroi Lup Tarok amasung tongan ba stakeholder singa ngarang nungthil Manipur Press Club Imphal da mifam mama pangthok labatungda School uniform da Eyong Phi Sijinnanaba Warep Loukhre haidi School uniform subcommittee gi convener Mayengbam Somorjit na Mahiroi Lup Tarok ki mau silaga ngasi paumi singa unabada mahakna fongdok kibada mathang academic session lisinganiga kunga taruk kunga tarettage School uniform physiology yariba makai Eyong da sajaba fina Sijinnanaba honaminaba haina Warep amal Loukhre haidi atopa Warep amana hanadagi hauna class 8 ki hauraga Mahiroi nupi singna seliba fanek asi lamdam masigi Eyong da sajaba oina soidana sepa haina su Warep Loukhre haidi ngarang pangthokiba mifam maduda All Manipur Recognized Private School Welfare Association Private School Development Council Thawbal Catholic Education Society Manipur Bisnupur District Recognized Private School Association amasung CBSE affiliated school na chingba singi mihut singsu saruk yakhi haina mahakna makatano phongdokhi